Mayam, ako judo Manipur ki ako hujik New Delhi da moi metro tonga ga hujik ako thunga leire aduga Delhi da leibiba youth sing amadi Manipur bu kandaba yade khanba isil naw sing neutral loina Manipur asibu koi kalhodaba yade na khandi ba isil naw sing na ako hujik se khoi gi Delhi Maitai Coordinating Committee Sigi team masiga koi hujik pung tarama thoida koi unabagi program ama lei masidai sida koi lakpina ba koi gi isin naw jing yofam da haijari koi location asi koi gi miyam da khangan jarake location asi Hindu Mahasabha ado venue na Hindu Mahasabha address na Golden Market Birla Mandir Hariba mafam sida koi Delhi da leiba youth sing amadi koi gi neutral loina Manipur bu kandaba yade na khandi besan naw sing koi pummana koi lakpiu aduga koi pungbomna koi pung tarama thoi da koi miyam punna unaraga koi gi sangjang gadaba koi gi khongthang sing gi matang da wari watai sanabagi Pudong sabado su lomina si amadi akoi gi naha sing gi oiba interaction program da su koi athuba da akoi lomina na bai da na akoi haijari aduna koi gi hujik kaino da leibiri ba Delhi da leibiri ba sel naw sing aduga akoi gi Delhi sida akoi da support to bining ba neutral loina support to bining ba leibiri ba ahalaman sing amadi sel naw sing na koi gi Europe Manipur ga loina na koi Junction Minasi have to be Pungango, Wakalondo, Miam the Tamjari, Koi Euro Manipurgi, Koi Tim Huzi, Nahat, Koi Narang, the Geo Koi came to the Mamoga, say breakfast, Koi Lotoga, Koi Huzi Puntarama Toigi, Unagador program, say Koi Shem Sanava, Koi Shem Savalo. Aduna koi gi isin naw sing Delhi da leiba mukaso hanajari Delhi da leiba koi isin naw sing nasu koi gi sanagadori ba koi interaction program amadi koi support to bining ba sing koi lakpiu aduga Manipur da leibiri ba isin naw sing nasu akoi na Delhi sida akoi kari tawakani haiba akoi soidana maki koi khana nai najari ba sing adu akoi soidana maki akoi live tawjarakani madugi pungphom du matanga akoi punna ngai minasi haibasi Juro Manipur ki Maikai dagi miyam da koi haijari nolongna ningsingjari koi pung tarama thoi gi koi program aduda koi miyam amuk thengna si haibasi haijaraga hauji maki oiba update koi miyam da pibasi koi loisanjarage koi mikuk kharage matungda mo koi miyam da update pijarake haina miyam pham da haijari thank you